Manipur Youth and Student Union MYSU के अनिरक सुबा मपोक कुमन के थौराम ngase kaibi sanapata laiba yaibirin children's home da laiba angang singda boy kolom acha athak sing yenthokna pangthokre thauram aduda MYSU gi advisor mayengbam amutombi singha sana laiba ki executive director thangjam udoi luwang MYSU ki president wahengbam tanu chanu amasung cultural activist nongthongbam nabakantana thauram mapu oina saruk yake thauram aduda MYSU ki president wahengbam tanu na hai kumja lising ani subna tara taretagi lamda masigi mafam kayada chatuna tungi yubilel oigadoriba naha amadi mahairoi singda apunba khunai ama sagatnabagi wakalonda awareness piduna MYSU na manipur gi naha amadi mahairoi singi thabak thorom kayada miyam gi matenga loinana saruk yaduna lakli hojik leidiba irang asigi kudong chaba lauraga school college ki oja singna lairik takpagi mahuta nakal da lemna laithoktuna tolop ngaiduna leitabida awaba taraba angang singbu ningthina lairik tambiba mathau tai relief camp hongdok hongjin tawbana maram moiraga school chatpa pharak tabadagi school kadana leidiba sing asisu MYSU na yengsilagani hairi ꯆꯥꯎꯈꯠꯄꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯃꯥꯏꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯟড ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯥꯏꯁꯨ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯑꯄꯨꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯂꯝꯗꯝꯁꯤ ꯈ꯭ꯋꯥꯏ ꯁꯣꯊꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯉꯥꯡ ꯈꯟꯒꯠꯇꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯃꯍꯩ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯇꯨꯡꯗꯁꯨ ꯄꯥꯡꯈꯤꯒꯅꯤ